Tha sige hokhiba tang amada Koutruk ta kuki militant singna landarakpada nongmei maruna panbadagi Leikhidrabi Ngangbam Surbala gi Hakchang Aroiba Mathou Mangam Pangthoknaba ngasi JAC amadi imung manungi miyoi singna Rims ki Meerel Sangdagi Loukhre masing yamlaba miyamna ngasi ayuk Surbala gi Hakchang Rims ki Meerel Sangdagi mahakna mayum panduna leikhiba phayengda purakhi Aroiba Mathou Mangam Pangthoknaba Hakchang lobada saruk yakhiba Misi asiga mari lainana sem khiba JAC ke convener ningthozam popilana phongdo khibada JAC amadi imung manungi miyoi singa Chief Minister N Birenga wari sanaraba matung Fayeng Koutruk amadi akoibada leiriba khudong thiba yaba mafam singda ahenba state force thajenduna miyam ngak senba amadi ahenba checksin tharang laukhatkani haibagi thajaba pirakpaga loinana aiba cherol ama loinaraba matung Surbala gi Hakchang lowani irang asida center amadi state lengakna thabak paikhatpada matik chadabana miyam kham thengna waraure lengakna miyam gi ihul khangna thabak tawbiyo haiki ningsingba yai tha asigi tang amagi thodok aduda Ngangbam Surbala mahaki mapam Koutrukta lakpada kuki militant singna kaplakpa nongmei maruna panbadagi Leikhidrabi aduga mahaki machanupina sokpadagi Rasmedi city da laikatnakhibani Vulnerable oiriba villages sing haiba tare singmai kendri manung chana leiriba khungang sing se thammiba state force ki strength se leidi leiba adubu strength se amna name duna maram oraga strength se kara hengat pina na machine ba khoi gi valid oiba demand se ado ngarang se honorable chief minister ga khoi makhata na wari sana matamda honorable chief minister masamakna SP Imphal West ka yauna masigi demand se athuba da khoi fulfill oihanna na bagi damakta tauragani at the same time war footing da moi gi bunker kari kara bomb na kari na changdana na bagi haidi micham praja ngakthokna na bagini ko plus adu oiba taragadi akhoi mamara paibi amadi JAC gi site gi akhoi namka demand tawbse adudi not only verbal commitment haidi chinhai na wahi na khakta commitment pibudu akhoi pamde maramdi commitment jiding hak leraga adum tawraktam sudum yawe aduragadi aiba chero loina piro aina khoina aiba agreement nama pihan bani honorable chief minister da rai samak soi toraga Secretary to Chief Minister Sri Joffrey Masamak na khudiyek piraga khoida honorable chief minister na sinarakpani ngarang social media da sudum ubiram gani hana khalli mayamna adugi valid oiba concrete oiba point to da ngasi khoina Hakchang laudori se